Ngasigi topic asina adolescent. Adolescent amasung magi characteristics khari matangda nainagadoribani ko. Adolescent haibasi karino haiba matamda miyuiba mana chakhalakpa matamda yamna piambadagi mapung phaba miyui ama oirak matamda marakta lairiba stage to yamna angang su natraba ahan su mapung phadriba marakki oiba stage to buneba adolescent haidoribase. Sigi matamse yamna maroiba development stage of development in haiba ko. Stage da nupi macha singjina mapung pharaba nupi am oirakpa nupa macha singjina mapung pharaba nupa am oirakpa sigi matam sibuneba akoina adolescent haibase ko haibase masi intermediate stage ne habadi marak ki oiba stage ne habneba kanagi marakta childhood angang oiringai ga adulthood mapung pharaba miyoi am oiraba matamda ani sigi marakta lariba stage tu buneba adolescence na hai khangna dori ko sije 2018 da hangreba ko aduna ns da note torambani ko Manipur gi board ki exam dani ko haija masigi haiba adolescent haiba wahai se kadai dagi laino haibane ba tudi maje adolescent ko ba latin word ama laiba ko haiba gi arthur to grow haibane chawkhalakpa haibane ba ko chawkhalakpa sigi wahai se dagi laure hair kanda adolescent haiba word se thon gi bane ba yani ko sibo ba thang style tam yeng si ko adolescent se hoigi matik charaba miyoi sin khara amana mag definition ja moina pibirame ba ko adasi mamang jahi 2000 kyan ka kure izai haiba nupa se mana hairam bagi matungina hangreba 12 ki board exam da izai na adolescent gi definition kari haina pirami hangreba ko piazat na di hangdri adu animak hairam magi haidana animak hangakpagi chance lai haidana aina phida pusanjarak bane ba ko Ada Isaacna Haireba, adolescence is the period after puberty during which the self-responsibility is established in the adolescence. Haireba matamgi angang adolescent haireba sina masi magi matam sida just after puberty. Puberty haibasi horen concept ta lakhini. Puberty haibasi ki adugi period gi hek mathang da lakba stage ne sine ko. Haireba stage da kedogi hai matamda self-responsibility haise ko. Masana masagi responsible ithaudang mathaudang khangjaba matam dubuneba adubu establish ai ithause sini ko o ai se si oire ai se miyamgi marakta sigi stage ta lei ai gi afaba se karino ai gi fattaba se karino khuding makta horen mathang haijarake khuding makta masana masa gyan tajar akanda o ai gi role se karino ai haise ai gi society se da karama mawong da leiri kari tabu yai kidarakani kai orakani ai gi identity se karino shuma mayam je semjarakpa semjarakadoriba stage ne bako aduna hariba self responsibility se semgat charakpa matamni just after puberty ni ne Isaac na haibirambagi wane ba mathang sina piazet na kari haina hairami haibadu amugi explain tawge ba mathang asina piazet na haibas da kari haige haib matamda psychologically have to niko adolescent is the age when the individual becomes integrated into the society of adults mapung pharaba miyoi singsigi marakta tinba haujaraktuneba angang oringaida ima adu leibiu adu tawbiu na ningai torambadagi ma se gyan ta jare haraga adulthood ki stage ki kangbu singsiga punchinba integrate torakpa punchinba pamakpa adugi matam haibadi o ICC gi stage lai haibagi matam du oiduine sineba piajet sina haize sida haize kaino the age when the child no longer feels that he is below the level of his elders but equals at least in rights mana khanjayeba ko sigi stage da hairiba miyoi singsina khanjayeba aise angang singsu oidre ko aduna maze han singi makhada su leitre aina tawba yaba sida igi rights da kharama khaidi loinamak natte ko kharama khaidi aise elder singsiga manare in he aise mapung khara phajare in he kaina khanjabagi stage tu buneba wakhal wena psychologically wena miyoi basna hungtori base sumaina si kana na hairami gaina hang targa di piazet na bibirami na hairga explain tawbidoineba ko yarni ko sibawba Isaac na haibiramba piazet na haibirambagi matungina sibawba leira What do you mean by the term puberty, pubescence and growth spurt? Sigi term mayam se karino haiba muktinar siko. Puberty haiba word sa which means age of manhood.
Latin word tagi lakpanebako pubertas hairiba haibagi athadi age of manhood haibani mapung pharakpagi matamne sida definition da naina sigo hoja man haiba sida puberty gi matamse biological and physical changes that takes place in girls and boys nupi macha ma nupa macha sing stage da biological and physical changes ahom mayam laktune buko horen makha ta na man da draga mathangi next lecture da biological and physical changes ta phasana ungaina rakani ko sida nupi macha nupa macha sing sida sigi ahom sing se laktune kai da bugi laktuna hamdan hormones anong mayam sungtune ba moigi stage da ko anong hormones sing sungmana marmor kanda biology amasung physical changes mayam lakpase sina maram kan ma sexually mature ertune haibadi mapung phaba mi moi rakanda mapung phaba mi ma sexually maturity heng angang puba angang sem yagadabagi stage lakpagi dugi mapung phaba sexual maturity lakpagi stage tubune ba puberty na haise ko aduga masigi matam sibuna pubescence period tubuna pubescence hair khangargani ba sibo yare ko puberty se gyan tarni ko makhasuna growth spurt se kaino yingsiga akhoina chahi maroina chahi 12 years surakpase sigi matam sida anambana laeba hairibase angang khudingmak chahi 12 ek subaga puberty lakani haibagi arthra ta yaba yadeba maramdi mi gi makha pole ko magi heredity magi chauganba haiba angang sulei mana chariba magi nutritional status to mana lariba jaga amasung mongonda mai masadu diarbo hormonal imbalance balance myam leibdo adugi matungina masam chauganba yamna tapna chauganba aduguma mapung phapasisu chahi leidunebuko aduga amuksu sida panjarangi matang jana nupa ga nupi ga za ahanba puberty lakan baje nupi na hana lakan gani buko puberty lakpai matam sida angang se khangaudana zat launa yam thuna chaudune rapid growth and development haise ko rapid yam thuna chauduri ne ko sigi matang jibune ba growth spurt and haise ko growth spurt sida kanagumba singna chahi 33 dagi lakpa yawi kanagumsuna chahi ani thingdaraga lakpa yawi ngan na lakpa yawi angang dugi makha ponduri ne ba yani ko sibo bare nupa su laktori bani adubu nupi na hangal habni ko sigi puberty changak pasa aduga kona thangnadi amuk nupa na jar chawgu ne ba akoi bada yengu badum chahi 12 surakpa 13 14 15 16 sigi party sida is angang se jar inkhalak pa jar jakholak pa wakhal da su masa mong da su everything jakholak pa gi stage tu ki matang na ne besine ne du che ko sibo si yarni mathang da yenga si ko thank you topics now what is pre-adolescence early adolescence and late adolescence si je hungry ko mamang na according to Herlock hariba nupa sigi matung inna mana adolescence stage ahum to khaidok piram dune buko stage ka maina hanu da 10 to 12 years matang da mathang na 12 to 15 years matang na 15 to 18 years sigi matung inna khaidok piram dune buko stage da ahan ba 10 to 12 years na pre-adolescence haibire mathang na early adolescence mathang na late adolescence haireba sida mamang da pakhada hungry ko kamain hange golden age har karam stage khangnai kaina ga hungry ko aduna ne bas dane nak tu se hambra ana ahan magi pre adolescence to kari haire ham tamda masija akon overlapping period amaga magalonjina ba kana lonjina tu no haim tamda late childhood angang orak pagi thingdaraba late childhood ka changchilak tangai ba adolescent gi matam suga gi mark te leinari ba matam sahi 10 dagi na 33 boba Herlock na haibiran bagi matung ina haibani ko angang gude makima de magi mana study to bagi matung ina hairan bani chahi 10 to 12 years ki matang sigi angang sina yam piambada late childhood ka adolescent gi mark te leinari ba matam adubu pre adolescent har ga khangnare ko masi se negative phase ne har ga khangnai ba maram kai gino hadi man has the child has anti-social feelings towards life maram di kayino mas anong ahong mam laktangai bne ba magi punsi sida ko adana mai punsi sida negative feeling anti feelings lak ba khara lak tu ne maram di punsi sida kayino je ma phasana khangdri bne ba ko ahong ba lak ba sida phasana khangdri ba gi han no bo ir ba gi mas mangon da khangsaw ba nungai jada ba anti feelings lak ba do adu gi matang du ne aduna negative face ni na hai ne ba sibo yar ni ko mathangdana early adolescence in 12 to 15 years pawbani haibire masana go here person becomes mature physically emotionally and mentally so socially also the makhal maris the ko physically emotionally mentally and socially says that magi masagi mong mo taw su chaw bengale wang bengale ko
ꯁꯥꯏꯖ ꯍꯦꯟꯒꯠꯂꯛꯑꯦ ꯁꯤ ꯃꯌꯥꯝꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯑꯍꯣꯡꯕ ꯂꯥꯛꯑꯦꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯄꯨꯛꯅꯤꯡꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯅꯦꯕꯀꯣ ꯋꯥꯈꯜ ꯇꯥꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯗꯣ ꯁꯤꯗ ꯂꯥꯛꯇꯣꯔꯤꯅꯦꯕꯀꯣ ꯃꯦꯟꯇꯦꯜꯂꯤ ꯁꯤꯗꯩꯁꯤꯗ ꯏꯃꯣꯁꯟꯒ ꯋꯥꯈꯜꯒꯁꯦ ꯁꯤꯗꯩꯁꯤꯗ ꯃꯔꯤ ꯈꯔ ꯂꯩꯅꯔꯦ ꯍꯣꯔꯦꯟ ꯃꯊꯪ ꯂꯥꯛꯈꯤꯅꯤꯀꯣ ꯄꯨꯛꯅꯤꯡ ꯑꯣꯏꯕ ꯍꯥꯏꯕꯅꯦꯕ ꯑꯃꯁꯤꯅ ꯏꯃꯣꯁꯟꯅꯀꯣ ꯋꯥꯈꯜ ꯑꯣꯏꯕ ꯍꯥꯏꯕꯅꯦꯕ ꯃꯦꯟꯇꯦꯂꯤꯇꯤꯗꯨꯅ ꯑꯅꯤꯃꯛꯁꯦ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯅꯦꯕꯀꯣ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜꯂꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯁꯦ ꯁꯤ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯇ ꯁꯤ ꯇꯧꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯀꯣ ꯁꯤ ꯇꯧꯔꯒꯅ ꯁꯣꯁꯥꯏꯇꯤꯅ ꯌꯥꯗꯦꯀꯣ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯇꯥꯔꯛꯄꯒꯤ ꯁ꯭ꯇꯦꯖꯇꯣ ꯑꯗꯨꯗ ꯃꯦꯆꯤꯌꯣꯔ ꯃꯥꯁꯦ ꯃꯄꯨꯡ ꯈꯔ ꯐꯥꯖꯔꯛꯇꯣꯔꯤꯅꯦꯕ ꯁꯤꯒꯤ ꯑꯥꯔꯂꯤ ꯑꯦꯗꯣꯂꯦꯁꯟꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗꯀꯣ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯁꯤꯕꯨ ꯇꯤꯟꯁ ꯍꯥꯏꯔꯤꯅꯦ ꯃꯔꯝꯗꯤ ꯌꯦꯡꯉꯨꯀꯣ 12 ꯍꯥꯏꯔꯒ 13 ꯂꯥꯛꯑꯦꯀꯣ 13 14 15 ꯇꯤꯟ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯇꯤꯅꯦꯖꯔꯁ ꯇꯤꯟꯁ ꯃꯇꯝꯗꯨꯅꯤ ꯑꯗꯨꯅ ꯇꯤꯟꯁꯅꯤ ꯍꯥꯏꯌꯦ ꯄꯩꯈꯥꯗ ꯍꯪꯉꯦ ꯍꯔꯂꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯟꯁ ꯍꯥꯏꯔꯒ ꯀꯔꯝꯕ ꯑꯦꯗꯣꯂꯦꯁꯦꯟꯠꯀꯤ ꯄꯥꯔꯠꯄꯨ ꯈꯪꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩ ꯈꯨꯝꯗꯣꯏꯕ ꯍꯥꯏꯔꯛꯑꯣ ꯀꯩ ꯈꯨꯝꯗꯣꯏꯕ ꯑꯥꯔꯂꯤ ꯑꯦꯗꯣꯂꯦꯁꯟ ꯌꯦꯁ ꯆꯨꯝꯃꯦ ꯚꯦꯔꯤ ꯒꯨꯗ ꯁꯤꯒꯤ ꯑꯥꯔꯂꯤ ꯑꯦꯗꯣꯂꯦꯁꯦꯟꯁ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯍꯔꯂꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯟꯁꯀꯤ ꯃꯇꯝꯁꯤ ꯀꯔꯤꯅꯣ ꯍꯪꯉꯛꯑꯗꯤ ꯑꯥꯔꯂꯤ ꯑꯦꯗꯣꯂꯦꯁꯟ ꯈꯨꯝꯕꯤꯗꯣꯏꯕ ꯁꯤꯐꯥꯎꯕ ꯌꯥꯔꯅꯤꯀꯣ ꯇꯣ ꯑꯗꯨꯃꯥꯏꯅ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯌꯦꯡꯁꯤꯀꯣ ꯃꯈꯥꯗꯅ ꯂꯦꯠ ꯑꯦꯗꯣꯂꯦꯁꯟ ꯑꯍꯨꯝ ꯁꯨꯕꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯦ ꯃꯥꯅꯀꯣ ꯁꯤꯗ 15 to 18 years ꯂꯩꯔꯦ ꯀꯌꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗோ 15 to 18 years ꯀꯣ ꯈꯨꯝꯃꯨꯀꯣ ꯁꯤꯒꯤ ꯂꯦꯛꯆꯔꯁꯦ ꯇꯥꯅ ꯏꯁꯥꯅ ꯈꯨꯝꯁꯤꯀꯣ ꯇꯨꯝꯅꯤꯡꯉꯛꯇꯅꯕ ꯂꯦꯛꯆꯔꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯗꯤ ꯂꯦꯛꯆꯔ ꯊꯥꯔꯦ ꯍꯥꯏꯔꯒ ꯎꯏ ꯂꯩꯔꯝꯃꯗꯤ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯀꯣ since they are all conscious about surrounding and prepare themselves for their future ꯌꯥꯝ very important part of life ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯗꯃꯛ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯍꯧꯖꯤꯛ ꯅꯣꯏ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯝꯗꯣꯔꯤꯅꯦꯕ ꯅꯣꯏꯁꯦꯀꯣ ꯍꯣꯏ ꯉꯟꯅ ꯊꯥꯔꯒꯅ ꯉꯟꯅ ꯂꯥꯛꯑꯝꯃꯅꯤꯀꯣ 14 13 ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯆꯪꯁꯤꯜꯂꯛꯑꯗꯣꯏꯅꯦꯕꯀோ ꯁꯤꯗ ꯅꯣꯏꯁꯦ ꯈꯪꯖꯔꯦ ꯅꯣꯏ ꯅꯁꯥꯗ ꯄꯥꯜꯂꯒ ꯌꯦꯡꯁꯦꯕ ꯑꯗꯨꯀꯥꯟꯗ ꯈꯪꯗꯣꯏꯅꯦꯕ ꯍꯦꯟꯅꯀꯣ ꯅꯣꯏꯁꯦ ꯍꯧꯖꯤꯛ ꯀꯟꯁꯤꯌꯁ ꯑꯣꯏꯖꯔꯦꯕ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯑꯩ ꯏꯃꯥ ꯕꯕꯥ ꯍꯔꯥꯎꯋꯦ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯏꯃꯥ ꯕꯕꯥꯁꯦ ꯍꯔꯥꯎꯗꯦ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯃꯔꯝꯗꯀꯣ ꯏꯃꯥ ꯕꯕꯥ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ around your friends also in your school also ꯁ꯭ꯀꯨꯜꯗꯁꯨ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯅꯪꯒꯤ ꯁꯣꯁꯥꯏꯇꯤꯗꯁꯨꯀꯣ ꯅꯪꯁꯦ ꯀꯣꯟꯁꯤꯌꯁ ꯑꯣꯏꯖꯔꯗꯤ ꯅꯪ ꯈꯪꯖꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯦ ꯁꯤ ꯐꯥꯎꯕ ꯌꯥꯏꯀꯣ ꯑꯩ ꯁꯤ ꯁ꯭ꯇꯦꯖꯁꯦ ꯑꯩ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯦꯀꯣ ꯅꯪ ꯈꯪꯖꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯅꯦꯕ ꯅꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯅꯣꯏꯁꯦ ꯍꯧꯖꯤꯛ ꯈꯟꯊꯕ ꯉꯝꯃꯦꯗꯅ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯂꯥꯛꯀꯅꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯟꯊꯕ ꯉꯝꯃꯦꯗꯅ ++ very important part ꯀꯣ prepare themselves for the future ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯈꯟꯊꯕ ꯉꯝꯖꯔꯝꯃꯅꯤ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯁꯤꯒꯦ ꯑꯩꯁꯦ ꯗꯣꯛꯇꯔ ꯑꯣꯏꯁꯤꯔꯥ ꯑꯩꯁꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯁꯤꯔꯥ ꯑꯩꯁꯦ IAS ꯑꯣꯏꯁꯤꯔꯥ ꯑꯩꯁꯦ IPS ꯑꯣꯏꯁꯤꯔꯥ ꯍꯌꯦꯡ ꯐ꯭ꯌꯨꯆꯔ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯐꯥꯎꯕ ꯑꯣꯏꯁꯤꯔꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯁꯤꯔꯥ ꯅꯪ ꯈꯜꯂꯗꯣꯏꯅꯦꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯅꯪ ꯁꯥꯏꯟꯁꯁꯤꯗ ꯂꯧꯔꯛꯏꯅꯦꯕ ꯅꯪꯁꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯥꯔꯠꯁ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯂꯧꯔꯝꯕꯁꯨ ꯌꯥꯏꯕ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯗꯨꯅ ꯁꯤ ꯁꯕꯖꯦꯛꯁꯦ ꯂꯧꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯑꯩ 12 ꯑꯣꯏꯕꯒ ꯁꯤ ꯇꯧꯒꯦ ꯍꯥꯏꯁꯦ ꯅꯪ ꯈꯔ ꯗꯤꯁꯥꯏꯠ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯈꯔ ꯃꯈꯩ ꯇꯧꯔꯝꯃꯗꯕꯅꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯁꯥꯁꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯖꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯦꯠ ꯑꯦꯗꯣꯂꯦꯁꯟ ꯁ꯭ꯇꯦꯖꯁꯦ ꯒꯣꯜꯗꯟ ꯑꯦꯖꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯖꯅꯤꯅ ꯍꯥꯏꯅꯦꯕꯀꯣ ꯁꯤꯒꯤ ꯒꯣꯜꯗꯟ ꯑꯦꯖꯁꯦꯀꯣ ꯌꯥꯔꯅꯤꯀꯣ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯄꯥꯔꯠ ꯁꯤꯐꯥꯎꯁꯦ ꯌꯥꯔꯅꯤꯀꯣ ꯈꯪꯗ꯭ꯔꯒꯗꯤ ꯔꯤꯄꯤꯠ ꯇꯧꯔꯒ ꯇꯥꯕꯤꯔꯣꯀꯣ ꯑꯣꯀꯦ ꯃꯊꯪꯁꯤꯅ ꯁ꯭ꯇꯦꯖꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯤꯅ various general characteristics of adolescence की करम characteristics लैगे हाबदा point खरा नैनारसेबको point खरसदा अहानबदा लौखटलिजे मन हाइब status of adolescent is ambiguous के अर्थसे कैनो यंगसिको चममनबा चरांगनबा unclear ओइबा हाबदुबु ambiguous कोयबको कैदौबगी ambiguous कैनो हाबसिसु यंगसेबको adolescent at this time are neither adults nor child masiki matamsida moise angang ju oidre ahan ju oidre ba moise ko aduda moise gidoge hamdanda they are not able to understand their own status whether they are grown up or not moi masaje grown up la natabra habasu ju khangjaba confuse chapa matamne ba tas ko ji kai maramgi ambiguous orino charang naino chamam naino hamda hoje explain tawjarake ba nang na sada yengo ba ngasidagi chahi ama ani gi mamangda nangse सिगी स्टेज लेरमदुनेबा अमुक खरगा ngखलगा यंगसेबा अदुगी ममांगदना नंग अंगांग ओरि हाइदुनेबा अंगांग ओरिङे मतमददि नंगना
ꯃꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯕꯕꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯏꯃꯥꯒ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯅꯪ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯀꯥꯏꯅꯒ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯀꯥꯏꯅꯒ ꯀꯞꯄ ꯉꯪꯕ ꯃꯇꯝꯗ ꯑꯣ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤꯅ ꯈꯟꯗꯧꯔꯤꯅꯦꯕ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯤꯀꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯗꯣꯂꯦꯁꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯆꯪꯉꯨꯗꯣꯏꯅꯦꯕ. ꯅꯪ ꯑꯃꯨꯛꯀꯣ ꯏꯃꯥ ꯍꯜꯂꯛꯄꯗ ꯏꯃꯥ ꯀꯩꯗꯧꯔ ꯆꯪꯉꯨꯗꯣꯏꯅꯦꯕꯀꯣ. ꯑꯗ ꯅꯣꯏ ꯃꯥꯅ ꯆꯠꯂꯨ ꯍꯣꯏ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯀꯦꯁꯟꯅꯩ ꯀꯥꯏ ꯍꯥꯏꯔꯛꯄ ꯊꯦꯡꯅꯔꯕ ꯅꯣꯏ ꯊꯦꯡꯅꯩꯀꯣ. ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤꯀꯣ. ꯅꯪꯁꯤꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ. ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯝꯄꯜ ꯂꯧꯁꯦꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯍꯦꯛꯇ ꯍꯥꯏꯔꯁꯦꯕ. ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯊꯣꯛꯄ ꯀꯥꯟꯗ ꯅꯣꯏꯁꯦ ꯒ꯭ꯔꯣꯟ ꯑꯞ ꯑꯣꯏꯔꯕꯅꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯂꯥꯛꯑꯣ ꯄꯔꯦꯡ ꯂꯦꯞꯄꯨ ꯂꯥꯛꯑꯣ ꯁꯤꯗ ꯍꯧꯖꯤꯛ ꯂꯝꯖꯦꯟ ꯆꯦꯟꯗꯣꯔꯕꯅꯤ ꯀꯥꯏꯅ ꯅꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯔ ꯂꯧꯕꯗꯤ ꯍꯧꯔꯛꯑꯦꯀꯣ ꯅꯣꯏꯁꯦ. ꯍꯧꯔꯛꯑꯦꯀꯣ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯌꯨꯝꯗꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯇꯧ ꯀꯥꯏꯅꯒ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯨꯝꯒꯤ ꯑꯉꯥꯡꯗ ꯀꯃꯥꯟ ꯃꯆꯥ ꯄꯤꯕ ꯃꯇꯝꯗ ꯑꯍꯟꯒꯤ ꯃꯑꯣꯡꯗ ꯑꯉꯥꯡꯁꯤꯡꯗ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗ ꯀꯃꯥꯟ ꯄꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯊꯛ ꯑꯍꯟꯁꯤꯡꯅ ꯑꯍꯟꯗꯨ ꯅꯠꯇꯅ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯇꯧꯅꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯃꯨꯛ ꯆꯩꯔꯛꯑꯝꯒꯅꯤꯕ. ꯊꯦꯡꯅꯩꯀꯣ ꯅꯣꯏꯗ. ꯑꯗꯨꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯑꯍꯟ ꯅꯠꯇ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯏꯔꯒꯅ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯤꯕ. ꯑꯗꯩ ꯑꯃꯨꯛ ꯑꯍꯟꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯒꯅ ꯑꯍꯟꯁꯨ ꯅꯠꯇꯅ ꯑꯍꯟ ꯁꯥꯏ ꯑꯃꯨꯛ ꯍꯥꯏꯕꯤꯕ. ꯑꯗ ꯅꯣꯏ ꯁꯤ ꯁ꯭ꯇꯦꯖꯇ ꯀꯔꯝꯕꯅꯣ ꯑꯩꯅ ꯂꯧꯗꯣꯏꯁꯤꯕꯣ. ꯑꯗꯨꯒꯁꯨꯀꯣ ꯄꯣꯏꯟ ꯑꯃꯁꯨ ꯌꯦꯡꯁꯦꯕ. ꯅꯣꯏꯁꯦ ꯑꯍꯟ ꯑꯣꯏꯕꯁꯦ ꯃꯇꯤꯛ ꯆꯥꯅ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕꯅꯦ. ꯁꯣꯏꯒꯟꯗꯣꯏꯅꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗꯀꯣ. ꯈꯣꯟꯊꯤ ꯆꯥꯒꯟꯗꯣꯔꯤꯅꯦꯕ. ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯍꯟꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯀꯔꯤꯅꯣꯅꯦ ꯑꯩꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯕ ꯅꯪꯁꯦꯀꯣ. ꯆꯃꯝꯅꯕ ꯃꯇꯝꯁꯦ ꯑꯗꯨꯅꯦꯕ ꯁꯤꯗ ꯑꯦꯝꯕꯤꯒꯁꯅ ꯍꯥꯏꯁꯦ. ꯈꯪꯒꯅꯤꯀꯣ. ꯌꯥꯏꯀꯣ. ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯦ. ꯃꯊꯪ ꯃꯥ ꯍꯥꯏꯁꯤꯅ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟꯅꯦꯅ ꯍꯥꯏꯔꯦ. ꯁꯤ ꯑꯩꯅ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯈꯟꯕꯅꯦ. ꯁꯤꯒꯤ ꯁ꯭ꯂꯥꯏꯠꯀꯤꯗꯃꯛ ꯈꯥꯛꯑꯒ ꯁꯤꯗ ꯇꯧꯔꯒꯦꯅ ꯂꯥꯛꯑꯕꯅꯤꯀꯣ. ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯄꯤꯛꯑꯝꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯑꯍꯣꯡꯕ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ. ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯤꯛꯑꯝꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯑꯦ. ꯅꯨꯄꯤꯁꯨ ꯏꯍꯥꯟ ꯍꯥꯟꯕ ꯃꯦꯅꯥꯔꯛ ꯅꯠꯇ꯭ꯔꯒ ꯃꯦꯟꯁꯇ꯭ꯔꯨꯋꯦꯜ ꯁꯥꯏꯀꯜ ꯍꯥꯏꯕꯗꯤ ꯃꯥꯡꯕ ꯂꯥꯛꯄ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ. ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯕ ꯀꯥꯏꯅ ꯅꯨꯄꯤꯗꯀꯣ. ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯊꯪꯒꯤ ꯂꯦꯛꯆꯔꯗ ꯐꯖꯅ ꯇꯝꯃꯛꯀꯅꯤꯀꯣ. ꯑꯗꯨꯗ ꯃꯊꯪ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯐꯤꯖꯤꯀꯦꯜ ꯆꯦꯟꯖꯦꯁ ꯃꯊꯪꯗ ꯂꯥꯛꯄꯗꯨꯗ ꯅꯝꯃꯒ ꯌꯦꯡꯕꯤꯔꯣ. ꯌꯥꯝ ꯑꯦꯂꯥꯕꯣꯔꯦꯠꯂꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯕꯅꯤ. ꯌꯦꯡꯉꯁꯤ. ꯑꯗ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟ ꯂꯥꯛꯇꯣꯏꯅꯤ. ꯅꯨꯄꯥꯗꯁꯨ ꯆꯞ ꯃꯥꯟꯅꯅꯀꯣ. ꯁꯦꯃꯤꯅꯦꯜ ꯐ꯭ꯂꯨꯏꯗ ꯍꯥꯏꯕꯗꯤ ꯁꯤꯃꯦꯟꯁꯦ ꯊꯣꯛꯄ ꯁꯥꯕ ꯉꯝꯃꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗꯩꯁꯤꯗ. ꯑꯗꯨꯅꯦ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟ ꯂꯥꯛꯄꯅ ꯍꯥꯏꯔꯛꯇꯣꯏꯁꯦꯀꯣ. ꯌꯦꯡꯁꯦꯕ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯌꯦꯡꯁꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯁꯦꯛꯁ ꯍꯣꯔꯃꯣꯟꯁꯤꯡꯁꯦ ꯁꯤꯀ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯨꯋꯦꯜ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯨ ꯁꯦꯝꯒꯠꯂꯛꯄ ꯍꯧꯔꯛꯑꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦꯀꯣ. ꯌꯦꯡꯁꯦꯕꯀꯣ. ꯀꯔꯤꯅꯣ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ. ꯁꯦꯛꯁ ꯍꯣꯔꯃꯣꯟꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯄꯨꯊꯣꯛꯆꯔꯛꯇꯣꯏꯅꯦꯕ. ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯆꯔꯛꯇꯣꯏꯅꯦꯕ ꯍꯣꯔꯃꯣꯟꯁꯦꯀꯣ. ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟꯁꯦ ꯂꯥꯛꯇꯣꯔꯤꯅꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯁꯨ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟ ꯂꯥꯛꯄꯁꯤꯗ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯨꯋꯦꯜ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯂꯥꯏꯛ ꯅꯨꯄꯤꯒꯤ ꯍꯤꯞ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯅꯨꯄꯥꯒꯤꯁꯨ ꯃꯁꯜꯁꯀꯁꯦ ꯆꯥꯎꯈꯠꯂꯛꯇꯅ ꯈꯣꯠꯇꯅ ꯄ꯭ꯌꯨꯕꯤꯛ ꯑꯦꯔꯤꯌꯥꯗ ꯍꯤꯌꯔ ꯒ꯭ꯔꯣꯠ ꯁꯤ ꯃꯊꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤ. ꯁꯤꯒꯨꯝꯕꯁꯦ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯨꯋꯦꯜ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯇ ꯆꯤꯡꯗꯣꯔꯤꯕꯅꯤ. ꯁꯤ ꯃꯌꯥꯝ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯕꯅꯤ. ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯤꯕꯨꯅꯦꯕ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯁꯦꯀꯣ. ꯁꯤꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯅꯤ ꯍꯥꯏꯕꯅꯦꯕ. ꯁꯤꯒꯤ ꯑꯍꯣꯡꯕꯁꯤꯡꯁꯦ ꯂꯥꯛꯄ ꯎꯏ ꯍꯥꯏꯕꯅꯦꯕꯀꯣ. ꯃꯈꯥ ꯇꯥꯅ ꯃꯊꯪꯒꯤ ꯂꯦꯛꯆꯔꯗ ꯅꯩꯅꯔꯁꯤꯀꯣ. ꯁꯤꯗ ꯆꯥꯎꯅꯀꯣ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤꯀꯣ ꯁꯦꯛꯁꯨꯋꯦꯜ ꯗꯦꯕꯂꯞꯃꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦꯀꯣ. ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯗꯩꯁꯤꯗ ꯍꯦꯇꯦꯔꯣꯁꯦꯛꯆꯨꯋꯦꯂꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯕꯀꯣ. ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯦꯗꯣꯂꯦꯁꯟ ꯁ꯭ꯇꯦꯖ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯄꯤꯛꯏꯉꯩꯗꯗꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡ ꯁ꯭ꯇꯦꯖꯇꯗꯤ ꯑꯅꯝꯕ ꯀꯥꯟꯗꯀꯣ ꯅꯪ ꯅꯁꯥꯗꯁꯨ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯌꯦꯡꯉꯣꯕꯀꯣ. ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯅꯨꯄꯤꯁꯤꯡꯒ ꯑꯗꯨꯝ ꯇꯤꯟꯅꯅꯤꯡꯕꯒꯤ ꯃꯇꯥꯡ ꯂꯥꯛꯀꯅꯦꯕ. ꯅꯨꯄꯥꯁꯤꯡꯁꯨ ꯅꯨꯄꯥꯒ ꯁꯨꯝ ꯇꯤꯟꯅꯅꯤꯡꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤꯕꯀꯣ. ꯍꯣꯏ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯄꯨꯂꯞ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ. ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯦꯗꯣꯂꯦꯁꯦꯟꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖꯇꯗꯤ ꯍꯦꯇꯦꯔꯣꯁꯦꯛꯆꯨꯋꯦꯂꯤꯇꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣꯄꯣꯖꯤꯠ ꯁꯦꯛꯁꯇꯁꯨ ꯏꯟꯇꯔꯦꯁ ꯗꯦꯚꯂꯞ ꯂꯥꯛꯇꯣꯏꯅꯦꯕꯀꯣ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯥꯛꯇꯣꯔꯤꯕꯅꯦꯕꯀꯣ. ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯂꯞ ꯇꯤꯟꯅꯕꯁꯨ ꯍꯧꯔꯛꯑꯅꯤꯕ. ꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯧꯔꯛꯇꯣꯔꯤꯕꯅꯦꯕꯀꯣ. ꯃꯔꯝꯗꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯇꯤꯟꯅꯅꯤꯡꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯇꯤꯟꯅꯅꯤꯡꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯥꯛꯄ. ꯁꯤ ꯁ꯭ꯇꯦꯖꯁꯤꯁꯨ ꯑꯦꯗꯣꯂꯦꯁꯟꯒꯤ
anam kan late stage ta lai ko dubudi the first mi makha pole ko adugi sigi stage ta laktori bani hani kaugunu ko heterosexuality ja sigi mamangdana homosexuality laktori ni ko yarni ko siboba mathang hamana haib ko it is a stage of change change hong balak bagi change ki stage ni na haib ko sidin khangle re ko khoina ngasai dagi kari no hai myam je hai kanda stage of change nang sai dagi hai le sexual development lak pasu change makhalam ni mane ko sumai dana kari laken da kari da change lai no hai tar gari ko sida le sexually wait sexually sula emotionally sula socially sula behavioral sula attitude sula si myam ji lak to ne ba si myam ji 5 directions a hong lak to ri ne ba ko yai ko yeng ji da akhoi na hojik nei na gi ba ngak ki ma na gi ma tu na sexual development ni lai ha ba ji le re ko emotional pukning gi ba nga sai mang slide to hai gre pukning gi ba a hong ma yam ma lak to ne ba ko saugan da ba kapkan ba nokan ba makhal myam lak to ni ko na thang na di stable ba mi lak to ni chi gi a hong ma yam lai ha ba ne ba ko nang je hojik nubi mja sing ta du ji ko sim tam ji da moina ko hojik ta harau message ko thana na ha ga yeng jana mama na bi sing sa thanaram du ne ba next moment ma se youtube change ba youtube ji da ma gi favorite serial gi thul ame ba ko adu yeng kan ma se pi se taram kap tu hojik ngak ta harau ram do mi ko nang ma se kap tu ne ba hadi ma gi pukning ja sat hong ba adu hum ba stage oi du ne ba sing ba changes me lak tu ne ba ko saugan ba adu makhal leire yeng gi ko makha among yung mathang da social society da su ahong ba adi thaina ma mangai da di kedawni khangam da ba ja hojikti lekai da mayam pula kan da school da mafam gudi makta ai gi role je kari no ha ba je khangam chak tu ne da ahong la tu ne ba khambra behavior da nangi ba behavior nangi lamcha chaja da su ahong mam la tu ne ba ko ha na pharam gi dra ba ngang se ngausan ba da tu pam cha sing je tang ngausan na da ko noi budi hojik tari lecture tari ba myam ji budi gyan tai ha ba khange ba ko ai khange ba koi manipur gi teenagers myam ji adu ke made gyan tari ha su khange ba ai thaje ba ko adu bu kharan ni ngai jagun ba ngang leidana ko adu yamna sathi ram ba ngausan ram ba idea ro yaro kai na ngang se ko na di ko khara le ga di ai ji gyan tar o ai sim ima baba na ya ba ngang marar mu bangang oi ki kai na ga hong balak ba leidana ko adagi amasu ko samana na attitude nang attitude da su aphaba attitude positive attitude lak pa da chingji lak tu ne ba adu doina positive chi lak chi ko kana gumba ngang sing kharam na phatta barom chakhi badu di very less ne hoji akhoi loi gyan taren hoji kana ngang je very clever moi je kaidawra ga phai phatte drug cha ba ji phatte ha ba khange ba moi je ko game yam sana ba ji phatte ha ba khange ba ko kai gumba kana mai control to bunga me ba nang sunga me da na tari ba nang sunga me da na ko ngamdra sunga ma ji ko ngasi dai di ko control to bunga ma jam maruni ko azuna ojagi lecture je marak advice harokani tungana advice ki channel jo hapani ko yengbiu kana ba lobiu point da laksi ko shumba ohong ma myam je lak shumba ohong ma myam je gi lak ba gi stage ni sine ba mana hai je ko yai ko yengo they demand independence and a special recognition due to changes they are undergoing sidam yeng se ba sigi matam stage da ke do khan tan da independence ka special recognition due to changes they are undergoing hojik ahong ma myam ma change myam ma lakre have je khoi nei na gredana aduna maramar kan da ma se o ai se siu ma mi oi ko samna hayeng wai kharla kan smadiam lem bani he asinu pi se patan lem bani asinu patan lem bani he mana special recognition nang je sini ko o ai se sini ko ana haiza bagi adugum independence mayam da gi top pa character ma behavior fazaba ma nang na sa je semje doine ba ngam dori ne ba ko adugumba independent laksaba matam ahong ma amsa pura kana singuma laksaba matam je oiduri ne ba khanga ba yare ko siba uja mathang amu yeng si ko mathang gi slide ta mathang gi sina definitely pattern of development definite haigdom ni ko say anyways definite pattern of development sibo pas yare ko sida yengo they become anxious insecure and full of anxiety during early adolescence. Anxious, insecure, and full of anxiety during early adolescence. Happy ki atradine.
ꯑꯍꯥꯟꯕ ꯑꯦꯗꯣꯂꯦꯁꯟ ꯁ꯭ꯇꯦꯖ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯋꯥꯕ ꯏꯟꯁꯤꯀ꯭ꯌꯣꯔ ꯁꯤ ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ ꯄꯨꯛꯅꯤꯡꯁꯤꯗ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯁꯨꯃꯥꯏꯅ ꯐꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯗꯩꯁꯤꯗ ꯕꯠ ꯂꯦꯇꯔ ꯗꯦ ꯕꯤꯀꯝ ꯀꯥꯝ ꯀꯣꯟꯅꯗꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯃꯌꯥꯝꯁꯦ ꯐꯥꯊꯕ ꯉꯝꯃꯛꯀꯅꯤꯕ ꯇꯣ ꯁꯤ ꯗꯦꯕꯂꯞꯃꯦꯟ ꯃꯈꯜ ꯑꯃꯅꯦꯕ ꯒ꯭ꯔꯣꯠꯀ ꯗꯦꯕꯂꯞꯃꯦꯟ ꯈꯦꯠꯅꯕꯁꯦ ꯁꯤꯗꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯒ꯭ꯔꯣꯠ ꯍꯥꯏꯔꯒꯗꯤ ꯅꯪꯁꯦ ꯋꯥꯡꯕ ꯍꯦꯟꯒꯠꯂꯦ ꯆꯥꯎꯕ ꯍꯦꯟꯒꯠꯂꯦ ꯀꯣ ꯐꯟꯕ ꯅꯨꯄꯥꯗꯅ ꯃꯁꯜ ꯐꯜꯂꯤꯗꯣ ꯃꯔꯝ ꯂꯩꯀꯣ ꯃꯔꯝ ꯂꯩ ꯑꯗꯨ ꯐꯟꯕꯗꯨꯁꯨ ꯁꯦꯛꯁꯨꯋꯦꯜ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯇꯥꯛꯄꯅꯦꯕꯀꯣ ꯑꯗꯨ ꯍꯥꯟꯅ ꯐꯟꯗꯦꯗꯅ ꯑꯗꯒꯤ ꯃꯈꯜ ꯃꯈꯜ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯋꯥꯡꯈꯠꯄ ꯅꯪ ꯋꯦꯠ ꯍꯦꯟꯒꯠꯂꯛꯏꯕ ꯍꯥꯏꯠ ꯍꯦꯟꯒꯠꯂꯛꯏꯕ ꯑꯋꯥꯡ ꯍꯦꯟꯒꯠꯂꯛꯏꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯒ꯭ꯔꯣꯠꯇ ꯂꯥꯛꯏꯗꯅ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯔꯒꯗꯤ ꯁꯤꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯥꯅ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯁꯤꯁꯨ ꯂꯥꯛꯈꯤꯅꯤ ꯃꯈꯥꯗꯀꯣ ꯁꯤ ꯃꯌꯥꯝꯁꯤꯒꯤꯗꯤ ꯗꯦꯕꯂꯞꯃꯦꯟ ꯇꯧꯔꯛꯇꯣꯔꯤꯅꯦ ꯍꯥꯏꯕꯅꯦꯕ ꯍꯥꯟꯅꯗꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕ ꯉꯝꯃꯝꯗꯦ ꯆꯔꯥꯡꯅꯩ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯀꯥꯝ ꯑꯣꯏꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯗꯤꯐꯥꯏꯅꯥꯏꯠ ꯄꯦꯇꯔꯟ ꯑꯣꯐ ꯗꯦꯕꯂꯞꯃꯦꯟ ꯎꯏꯌꯦꯅ ꯍꯥꯏꯅꯦꯕ ꯑꯦꯗꯣꯂꯦꯁꯟꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯑꯃ ꯑꯣꯏꯅꯀꯣ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯣꯁꯅꯦꯜ ꯇꯔꯃꯣꯏꯜ ꯍꯥꯏ ꯏꯃꯣꯁꯅꯦꯜ ꯇꯔꯃꯣꯏꯜ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕꯅꯦ ꯍꯥꯏ ꯉꯁꯥꯏꯗꯒꯤꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅꯀꯣ ꯃꯔꯝ ꯀꯩꯒꯤꯅꯣ ꯌꯦꯡꯁꯦꯕ ꯔꯦꯄꯤꯠ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖꯦꯁ ꯑꯍꯣꯡꯕ ꯍꯣꯔꯃꯣꯟꯒꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯁꯨꯡꯉꯝꯗ꯭ꯔꯤꯕ ꯍꯣꯔꯃꯣꯟ ꯃꯌꯥꯝ ꯑꯃ ꯍꯛꯆꯥꯡꯗ ꯁꯨꯡꯉꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕꯁꯦ ꯂꯥꯛꯇꯣꯔꯤꯅꯦꯕ ꯁꯤꯁꯦ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯒꯤ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯥꯛꯇꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗ ꯉꯁꯥꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯍꯣꯔꯃꯣꯟ ꯁꯨꯡꯕꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯐꯥꯊꯕ ꯉꯝꯗꯗꯅ ꯉꯁꯥꯏ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯈꯤꯗꯣ ꯌꯥꯝ ꯁꯥꯎꯒꯟꯕ ꯌꯥꯝ ꯀꯟꯕ ꯌꯥꯝ ꯅꯣꯛꯀꯟꯕ ꯈꯪꯍꯧꯗꯅ ꯍꯣꯡꯕ ꯑꯗꯒꯤ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯃꯇꯝꯁꯦ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯗꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯃꯣꯁꯅꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯦꯟ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕꯁꯤꯗ ꯁꯤ ꯁꯣꯏꯗ꯭ꯔꯦ ꯁꯤ ꯐꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯁꯦ ꯑꯗꯨ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯃꯈꯜ ꯃꯌꯥꯝ ꯇꯧꯕꯗꯣ ꯃꯇꯥꯡ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜ ꯇꯔꯃꯣꯏꯜ ꯍꯥꯏꯅꯦꯕ ꯃꯥꯁꯦꯀꯣ ꯁꯤꯐꯧꯁꯤ ꯌꯥꯔꯕ ꯑꯗꯨ ꯀꯣꯟꯅꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯦꯠ ꯑꯦꯗꯣꯂꯦꯁꯟ ꯃꯇꯝꯗꯗꯤꯀꯣ ꯃꯥꯒꯤ ꯗꯦꯕꯂꯞꯃꯦꯟꯗꯨ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯤꯀꯣ ꯃꯊꯪꯗꯅ ꯍꯥꯏ ꯑꯥꯏꯗꯤꯌꯦꯂꯤꯖꯝ ꯍꯥꯏꯀꯣ ꯑꯥꯏꯗꯤꯌꯦꯂꯤꯖꯝ ꯁꯤꯗꯩꯁꯤꯗ ꯗꯦ ꯐꯣꯔꯝ ꯗꯦꯌꯔ ꯑꯣꯟ ꯑꯥꯏꯗꯤꯌꯥꯁ ꯌꯦꯡꯁꯤꯀꯣ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯤ나 ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯀꯔꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯖꯔꯛꯄ ꯃꯇꯝꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯝꯕ ꯑꯥꯏꯗꯤꯌꯦꯜꯗ ꯆꯠꯆꯁꯤꯒꯦ ꯈꯜꯂꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯦꯜ ꯁꯦꯝꯖꯔꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯗꯅ ꯄꯨꯡꯇꯧ ꯇꯧꯔ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯔꯛꯑꯕꯅꯤꯅ ꯁꯤ ꯂꯩꯔꯒꯗꯤ ꯁꯤ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤꯅ ꯐ꯭ꯌꯨꯆꯔꯗꯣ ꯌꯦꯡꯕ ꯉꯝꯃꯕꯅꯤꯅ ꯃꯥꯁꯤꯅ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯦꯜ ꯑꯃ ꯃꯥꯁꯦ ꯑꯩꯁꯦ ꯁꯤꯅꯤꯀꯣ ꯑꯩꯁꯦ ꯂꯦꯝꯕ ꯃꯤꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨꯅꯤꯀꯣ ꯍꯥꯏꯅ ꯁꯦꯝꯖꯕ ꯉꯝꯃꯛꯄꯒꯤ ꯁ꯭ꯇꯦꯖꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯖ ꯑꯣꯐ ꯑꯥꯏꯗꯤꯌꯦꯂꯤꯖꯝ ꯑꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯁꯤꯐꯧꯁꯤ ꯌꯥꯕ꯭ꯔꯥ ꯑꯣꯀꯦ ꯁꯤꯗ ꯑꯥꯏꯗꯤꯌꯦꯜ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯅ ꯍꯪꯉꯛ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯁꯥꯁꯦ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯁꯦꯝꯒꯠꯆꯕ ꯉꯝꯖꯅꯕ ꯍꯣꯠꯅꯖꯕꯗꯣꯀꯣ ꯍꯥꯟꯅ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝ ꯇꯥꯔꯒꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝ ꯇꯥꯔꯒꯁꯨ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯔꯝ ꯃꯣꯛꯄ ꯃꯤꯅꯤꯅꯦ ꯐꯤꯗꯝꯅꯐꯝ ꯑꯣꯏꯔꯦꯅꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯔꯦꯅꯦ ꯍꯥꯏꯅ ꯈꯟꯖꯔꯛꯄꯗꯣ ꯑꯗꯨ ꯉꯝꯅꯕ ꯁ꯭ꯇꯦꯖ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯣꯏꯅꯕꯒꯤ ꯁꯦꯝꯒꯠꯆꯔꯛꯄ ꯃꯇꯝꯅꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯁꯨ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯌꯥꯎꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯑꯦꯅꯤꯋꯦꯁ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝ ꯑꯣꯐ ꯗ ꯑꯦꯗꯣꯂꯦꯁꯦꯟꯁꯇꯗꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯃꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯁꯦꯝꯖꯔꯛꯄꯒꯤ ꯁ꯭ꯇꯦꯖꯅꯦ ꯍꯥꯏꯕꯅꯦꯕ ꯑꯥꯏꯗꯤꯌꯦꯂꯤꯖꯝ ꯑꯥꯏꯗꯤꯌꯦꯜ ꯍꯥꯏꯔꯒꯗꯤꯀꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯝꯖꯗꯣꯏꯅꯤꯀꯣ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯄꯥꯝꯖꯕꯒꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯁꯤ ꯑꯣꯏꯌꯨꯒ ꯍꯥꯏꯔꯒ ꯑꯣꯏꯗꯧ ꯅꯠꯇꯦꯀꯣ ꯑꯣꯟ ꯑꯥꯏꯗꯤꯌꯥꯁ ꯍꯥꯏꯁꯦ ꯑꯗꯨꯅꯅꯦꯕ ꯈꯪꯉꯦꯀꯣ ꯃꯊꯪꯗꯅ ꯍꯥꯏꯁꯤꯅ ꯃꯥꯅ ꯃꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝꯅ ꯊꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯀꯩꯗꯧꯕꯩꯅꯣ ꯌꯦꯡꯉꯣ ꯅꯪ ꯅꯁꯥꯗꯁꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯆꯩꯕꯅ ꯍꯥꯜꯂꯦ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯁꯣꯏꯕꯅ ꯍꯥꯜꯂꯦ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯈꯨꯠꯇꯒꯤ ꯇꯥꯔꯒ ꯀꯥꯏꯕꯅꯤ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯃꯄꯨꯡ ꯐꯥꯗꯕ ꯐꯖꯗꯕ ꯑꯣꯏꯔꯤꯁꯤꯒꯤ ꯃꯔꯝꯗꯤꯅꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯔꯟ ꯇꯧꯕꯒꯤ ꯁ꯭ꯇꯦꯖꯅꯦꯕ ꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯦꯛꯁꯄꯔꯠ ꯑꯃꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯄꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ
ꯂꯦꯁ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯥꯁꯦ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯒꯟꯕ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁ꯭ꯇꯦꯖ ꯑꯣꯐ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯁꯨꯅꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯥꯅ ꯑꯅꯝꯕ ꯀꯥꯟꯗ ꯗꯤꯜ ꯇꯧꯖꯅꯕ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯩꯌꯦꯕ ꯁꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯈꯟꯗꯣꯏꯁꯦꯀꯣ ꯅꯣꯏꯅ ꯈꯜꯂꯤꯁꯦꯀꯣ ꯑꯣꯖꯥꯅꯦꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯩ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯁ ꯑꯩ ꯒꯔꯜꯐ꯭ꯔꯦꯟꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯦ ꯑꯁ ꯑꯩ ꯌꯥꯝ ꯋꯥꯔꯦꯀꯣ ꯇꯧꯔꯤꯁꯦ ꯅꯣꯏꯅꯀꯣ ꯑꯁ ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯕ ꯌꯥꯗꯒꯨꯝ ꯇꯧ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯗꯣꯏꯅꯣ ꯉꯝꯗꯒꯨꯝꯁꯨ ꯇꯧ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯤꯛ ꯊꯜꯂꯒ ꯂꯩꯗꯣꯏꯅꯦꯕ ꯍꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯗꯅ ꯍꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛꯀꯁꯨ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯤꯟꯕꯅꯤꯅ ꯁꯣꯏꯒꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯂꯦꯠ ꯑꯦꯗꯣꯂꯦꯁꯟ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯇꯞ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯆꯔꯀꯥꯟꯗ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯗꯣꯂꯦꯁꯦꯟꯁ ꯀꯥꯡꯕꯨꯁꯤꯡꯀꯣ ꯅꯣꯏꯁꯦ ꯍꯧꯖꯤꯛ ꯄꯔꯐꯦꯛ ꯁ꯭ꯇꯦꯖꯅꯤ ꯅꯁꯥꯅ ꯅꯁꯥꯕు ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯁꯣꯏꯈꯤꯕ ꯀꯌా ꯂꯩꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯁ꯭ꯇꯦꯖꯅꯦ ꯃꯔꯝꯗꯤ ꯅꯪ ꯑꯐ ꯐꯠꯇꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦꯕ ꯅꯪ ꯍꯧꯖꯤꯛꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯅꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯐ꯭ꯌꯨꯆꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯣꯏꯒꯤ ꯅꯈꯨꯠꯇꯁꯨ ꯂꯩꯗꯅ ꯑꯗꯨꯅꯅꯦ ꯅꯣꯏꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯑꯩ ꯈꯪꯉꯦꯕ ꯅꯣꯏ ꯁꯦꯝꯗꯣꯛꯄ ꯉꯝꯅꯤꯁꯦ ꯅꯁꯥꯅ ꯅꯁꯥ ꯑꯐꯕ ꯃꯌꯥꯝꯗꯨꯅꯅꯦ ꯍꯦꯟꯒꯠꯅꯕ ꯍꯦꯟꯅ ꯐꯅꯕ ꯍꯣꯠꯅꯗꯣꯏꯅꯤꯀꯣ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯀꯔꯤ ꯀꯔꯥ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯤꯌꯣꯝ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯍꯥꯞꯀꯠꯆꯔꯛꯀꯦ ꯌꯥꯝ ꯂꯩ ꯇꯨꯝꯅꯤꯡꯗꯅ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟꯇ ꯍꯥꯞꯄꯤꯔꯛꯑꯣꯀꯣ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯦꯅꯤꯋꯦꯁ ꯁꯤꯃ ꯂꯩꯔꯦꯀꯣ ꯃꯊꯪꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯊꯪꯗꯅꯦ ꯂꯥꯛꯏꯀꯣ ꯄꯣꯏꯟ ꯈꯔ ꯑꯩꯅꯁꯦ ꯁꯤꯗ ꯃꯦꯟꯁꯟ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯤꯅ ꯂꯥꯏꯛ 5 ꯃꯥꯔꯛꯁꯀꯨꯝꯕꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯅꯝꯕꯅ ꯑꯗ ꯁꯤꯁꯤꯗ ꯂꯩꯔꯦꯅ ꯑꯗꯣ ꯑꯦꯅꯤꯋꯦꯁ ꯑꯩ ꯈꯔꯒ ꯃꯦꯟꯁꯟ ꯇꯧꯒꯦꯀꯣ ꯁꯤꯗ ꯏꯁꯟꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯂꯩꯔꯤꯁꯦꯀꯣ ꯃꯊꯪꯒꯤ ꯄꯣꯏꯟꯇ ꯂꯩꯔꯤꯁꯦ ꯃꯥꯅ ꯑꯦꯗꯣꯂꯦꯁꯦꯟꯁꯦ ꯏꯠꯁ ꯑ ꯁ꯭ꯇꯦꯖ ꯑꯣꯐ ꯁꯣꯁꯤꯌꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯅꯦꯕ ꯁꯣꯁꯤꯌꯦꯕꯤꯂꯤꯇꯤ ꯀꯣ ꯏꯁꯜꯂꯨꯀꯣ ꯅꯣꯠ ꯁꯦꯝꯖꯜꯂꯨ ꯅꯣꯠ ꯁꯦꯝꯍꯧꯕꯁꯤꯅ ꯀꯥꯎꯔꯣꯏꯗꯣꯏꯅꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯍꯥꯏꯕꯅꯦ ꯁꯣꯁꯤꯌꯦꯕꯤꯂꯤꯇꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯦꯗꯣꯂꯦꯁꯦꯟ ꯅꯪꯁꯦ ꯅꯪꯒꯤ ꯁ꯭ꯇꯦꯖꯁꯦ ꯈꯪꯖꯔꯦꯕ ꯑꯩꯒꯤ ꯁꯤ ꯇꯧꯔꯒꯗꯤ ꯐꯩ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯁꯤ ꯇꯧꯔꯒꯗꯤ ꯁꯣꯏ ꯃꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤꯅ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁꯨ ꯈꯪꯉꯕꯅꯤꯅ ꯅꯪꯅ ꯁꯣꯁꯥꯏꯇꯤꯗ ꯅꯪꯅ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯌꯥꯒꯦ ꯅꯪ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯐꯒꯠꯂꯒ ꯊꯤꯌꯣ ꯂꯥꯏꯑꯦꯕꯤꯂꯤꯇꯤ ꯑꯣꯏꯕꯗꯣꯀꯣ ꯅꯪꯁꯦ ꯅꯪꯅ ꯉꯝꯖꯕ ꯅꯪꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯅꯪꯅ ꯉꯝꯖꯕꯗ ꯁꯣꯁꯥꯏꯇꯤꯗ ꯀꯔꯤꯐꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯕꯒꯦ ꯀꯥꯏꯅ ꯁꯣꯁꯥꯏꯇꯤꯗ ꯆꯥꯟꯅꯕ ꯆꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯕꯤꯂꯤꯇꯤꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯁꯤꯐꯧꯁꯦ ꯌꯥꯕ꯭ꯔꯥ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯊꯪꯒꯤ ꯄꯣꯏꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯔꯆꯤꯡ ꯍꯥꯏꯌꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯒꯁꯨ ꯈꯔꯁꯨ ꯃꯔꯤ ꯂꯩꯅꯗꯣꯏꯅꯤꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯔꯆꯤꯡ ꯅꯪꯁꯦ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯁꯔꯆ ꯇꯧꯕ ꯍꯥꯏꯕꯅꯦꯕꯀꯣ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣꯒ ꯍꯥꯏꯕꯁꯦ ꯁꯔꯆ ꯇꯧꯕ ꯃꯇꯝꯅꯦꯕ ꯁꯤꯁꯦꯀꯣ ꯅꯪꯅꯅꯦ ꯅꯁꯥ ꯈꯪꯖꯕꯁꯦ ꯅꯪꯅ ꯈꯛꯇꯅ ꯍꯦꯟꯅ ꯈꯪꯅꯤꯕ ꯍꯣꯏ ꯏꯃꯥ ꯕꯕꯥꯅꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯀ꯭ꯂꯣꯁ ꯕꯦꯁ ꯐ꯭ꯔꯦꯟꯅꯁꯨ ꯈꯪꯉꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯀꯣꯟꯅ ꯍꯌꯦꯡ ꯁ꯭ꯂꯥꯏꯠ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯟꯁꯤꯒꯤ ꯔꯤꯂꯦꯇꯦꯠꯇ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯃꯊꯪ ꯁꯦꯝꯒꯠꯂꯛꯀꯅꯤꯀோ ꯃꯔꯝꯗꯤ ꯑꯩꯅ ꯅꯣꯏꯁꯦ ꯁꯦꯝꯅꯤꯡꯉꯦꯕꯀோ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖꯁꯤꯗ ꯅꯪꯒꯤ ꯄꯣꯖꯤꯇꯤቭ ꯄꯣꯏꯟꯁꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯦꯕꯀꯣ ꯅꯪ ꯅꯁꯥꯅ ꯐꯖꯅ ꯈꯪꯉꯦꯕ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯅꯪ ꯅꯁꯥꯁꯦ ꯈꯪꯖꯕꯗ ꯍꯦꯟꯅ ꯀꯅꯥꯝꯇꯅ ꯈꯪꯗꯦꯗꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯊꯤꯖꯔꯛꯄ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨ ꯅꯦꯒꯦꯇꯤꯞꯁꯦ ꯑꯩ ꯂꯧꯊꯣꯛꯀꯦꯀꯣ ꯑꯩ ꯁꯦꯝꯗꯣꯛꯀꯦꯀோ ꯄꯣꯖꯤꯇꯤꯞꯁꯤꯗ ꯑꯩ ꯁꯤꯖꯤꯟꯅꯒꯦꯀꯣ ꯁꯝꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯁꯦ ꯗꯥꯟꯁ ꯇꯧꯕ ꯌꯥꯝ ꯍꯩꯔꯦꯕꯀꯣ ꯇꯤꯛꯇꯣꯛ ꯀꯔꯤ ꯀꯔꯥ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯗꯥꯏꯅꯤ ꯅꯣꯏ ꯀꯣ ꯆꯦꯛꯁꯤꯟꯅ ꯁꯦꯝꯃꯨꯀꯣ ꯍꯦꯟꯅꯁꯨ ꯁꯦꯝꯕ ꯀꯥꯟꯅꯗꯦꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯒꯗꯕꯅꯤ ꯑꯦꯅꯤꯋꯦꯁ ꯅꯪ ꯈꯪꯖꯔꯦ ꯅꯪꯁꯦ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯦ ꯏꯁꯩ ꯁꯛꯄ ꯍꯩꯔꯦ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯈꯪꯖꯔꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯅꯦ ꯁꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯞꯇ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯣꯏꯕꯗꯁꯨ ꯂꯩꯀꯣ ꯑꯐꯕꯗ ꯑꯗꯨꯒꯨꯝꯕꯗ ꯁꯦꯝꯒꯠꯆꯔꯒ ꯅꯪꯁꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯀꯥꯏꯅ ꯐ꯭ꯌꯨꯆꯔꯒꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯐ꯭ꯌꯨꯆꯔ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯁꯤ ꯑꯣꯏꯒꯦꯀꯣ ꯁꯤ ꯁꯦꯝꯒꯦꯀꯣ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯒꯦꯀꯣ ꯀꯥꯏꯅ ꯈꯟꯖꯔꯛꯄ ꯃꯇꯝꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯪꯒꯤ ꯃꯥꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤꯍꯦ ꯃꯥꯗꯤ ꯌꯥꯝ ꯂꯦꯝꯕ ꯃꯤꯅꯤꯍꯦ ꯀꯥꯏꯅꯒ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯦꯝꯖꯔꯛꯄ ꯃꯇꯝꯅꯦꯕꯀꯣ ꯁꯤꯁꯦ ꯌꯥꯏꯀꯣ ꯁꯦ ꯑꯃꯒꯀꯣ ꯄꯣꯏꯟ ꯑꯃꯒ ꯍꯥꯏꯔꯛꯀꯦꯀꯣ ꯃꯊꯪꯁꯤꯗꯅꯅꯦ ꯁꯤꯗꯩꯁꯤꯗ
adolescent is the age of unrealism ꯍꯥꯏꯌꯦꯕ unrealismꯁꯦ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯁꯨ ꯑꯅꯝꯕꯅ ꯌꯥꯎꯈ꯭ꯔꯦꯅ ꯑꯩꯅ ꯁꯤꯒꯤ ꯄꯣꯏꯟꯁꯦ ꯃꯥꯟꯅꯔꯦꯅꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯇꯕꯅꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯁꯨꯝ ꯁꯤꯗ ꯃꯦꯟꯁꯟ ꯇꯧꯔꯝꯕꯅꯤꯀꯣ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯗꯕ ꯍꯥꯏꯕꯅꯦꯕ ꯅꯪꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯀꯣ ꯁꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤꯁꯨꯀꯣ ꯑꯗꯨꯅ ꯑꯟꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒꯁꯨꯅꯦ ꯑꯃꯨꯛꯀꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯁꯨ ꯋꯥꯈꯜꯒꯨꯝꯕ ꯏꯃꯥꯖꯤꯅꯦꯁꯟꯒꯨꯝꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯇꯧꯔꯕ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯇꯧꯔꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯏꯃꯥꯖꯤꯟ ꯇꯧꯕꯁꯦ ꯌꯥꯝ ꯀꯟꯗꯣꯏꯅ ꯀꯜꯂꯤꯗꯅ ꯅꯣꯏꯁꯦ ꯋꯥꯈꯜꯗꯒ ꯅꯪ ꯏꯃꯥꯖꯤꯟ ꯇꯧꯔꯀꯥꯟꯗ ꯅꯣꯏꯒꯤ BTS ꯍꯥꯏꯕ ꯀꯔꯤꯅꯣ ꯌꯥꯝ ꯄꯥꯝꯕꯗꯣ ꯅꯣꯏꯅ ꯑꯗꯨ ꯎꯅꯕꯒ ꯆꯠꯇꯅ ꯋꯥꯈꯜꯗ ꯏꯃꯥꯖꯤꯟ ꯇꯧꯕꯁꯦꯀꯣ ꯇꯁꯦꯡꯅꯗꯤ ꯆꯠꯄ ꯅꯠꯇꯦꯗꯅ ꯑꯗꯨꯅꯦꯕ ꯑꯟꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯁꯦꯀꯣ ꯏꯃꯥꯖꯤꯟ ꯇꯧꯕ ꯌꯥꯝ ꯀꯟꯕ ꯁ꯭ꯇꯦꯖꯅꯦ ꯁꯤꯅꯦꯕ ꯁꯤ ꯍꯥꯏꯁꯦꯀꯣ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯅꯗꯤ ꯄꯨꯟꯁꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣ ꯁꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯗ ꯅꯣꯏꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯦ ꯑꯦꯗꯣꯂꯦꯁꯟꯗꯗꯤꯀꯣ ꯑꯗꯨꯅ ꯁꯤꯐꯥꯎꯕ ꯂꯩꯔꯦ ꯉꯁꯤꯒꯤ ꯁ꯭ꯂꯥꯏꯠ ꯁꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤꯗꯩꯁꯤꯗ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯈꯪꯗꯕ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯎ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯎ